Government of India na MEITEI KHUL NGAKPA Sing PHANABA HOTNADUNA LEIBAGI MAHUT Khutlai Pikhatloi Haina Makhou Pongna Ngangliba Kuki Khutlai Paiba Shing Asi Hanna Phagatlu Haina POIREI EETA MEIRA PAIBI APUNBA lupna TAKSHILLAKLI Kwa Kaithel Laishram Laikai Leiba lup asigi Mayai Luisangda Pangtukpa Paugi Mifam Amada lup asigi General Secretary Leimapokpam Nganbina Hai Chahi ani Fazalakodoriba Irang Asina Maram Oiraga Miam Kham Thengna Wanaringai Cherak Asida President's rule Thamsilakpa Asina Miam Amuk Hena Awamba Ohilei Center na Tauge Khalabadi Irang Asigi Waroisin Nahana Purakpa Yarabani Adubu Madugi Wanatainamda President's rule Thamsilaklaka Khul Ngakpa Naha Sing PHANABA Koitan Tanariba Asi Akanba Mongda Kantem Tawi Center na Pirakpa Pressure Asina Maram Oiraga Khul Ngakpa Sing na Pairamba Khutlai Ayamba Pikhatna Kray Adubu Kuki Sing di Separate Administration Pidriba Fauba Khutlai amata Pikhatloi Haina lengdana leiri Wafam asimak MEITEI Singna haiba oiram labadi Koitan tanaduna faba punbagi thabak chotharakani Oirakliba fibam asida Indiana manamba mityeng chamlakadoribra haibase hangba yaba achouba wahang ama oiri haina mahakna makha takhi Asi Kuki photo idea la moina phongna khoi Home Minister adagi akhoi Governor Makoina Piriba statement sigi wang bada Pongna Singnaratana akhoi ni noina tongba tawsina khoi Khutlai Pikhatloi akhoi gi separate pidi phawba haidana moina challenge tawraga ngangapko se sida akhoi tabadasu de khoi ubadasu akhoi yamna sathina akhoi se nuaijada ba haidare India government akhoi sigi moina ngangiba waise akhoi MEITEI gi sida leiba civil organization oira maira phari oira any XYZ amana ngangoi tadi khoi khutakta pharga phar pani neba do asi kotuna phong open challenge ta pang tam sida de Home Minister Amisa adigi akhoi state gi aji kanu PAIBI ba pia la banina akhoi governor makoina kari khungthang lakhara lage kari step lakhotpe lage makoida kari action lakhotori bage lakhotliba poto khoi pajamya anda asing ba khangan bi sin